ꯉꯥꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯅꯧꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯂꯥꯏꯖꯂꯨꯋꯥꯡ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯍꯤꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯀꯜꯄꯅꯥꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯋꯥꯔꯤꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯡꯂꯦꯟꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯄꯨꯂꯞ ꯔꯥꯖ, ꯑꯕꯨꯡ, ꯊꯧꯕ ꯑꯃꯗꯤ ꯑꯊꯣꯏꯕ ꯋꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ꯫ ꯌꯨ ꯊꯛꯄꯒꯤ ꯅꯤꯁꯥ ꯈꯔ ꯄꯥꯡꯈꯠꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯑꯕꯨꯡꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯚꯥꯏ ꯃꯌꯥꯝ, ꯅꯨꯡꯁꯤꯒ ꯄ꯭ꯔꯦꯝꯒꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦꯗꯅ ꯀꯔꯤ ꯀꯥꯟꯅꯩ ꯑꯗꯣ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕꯒꯤ ꯃꯄꯨꯟꯁꯤꯗꯣ ꯃꯥꯡꯂꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯃꯩꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯗ ꯋꯥꯡꯂꯦꯟ, ꯀꯔꯤꯅꯣ ꯃꯩꯁꯤꯕꯨ ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯨꯠꯅꯕ ꯃꯇꯝ ꯂꯩꯖꯔꯝꯃꯔꯣꯏ꯫ ꯚꯥꯏ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ, ꯑꯩ ꯂꯦꯝ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯐꯣꯟꯗꯣ ꯐ꯭ꯂꯥꯁ ꯀꯥꯞꯂꯒ ꯂꯦꯝ ꯂꯧꯕ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯁꯝꯃꯒ ꯆꯦꯟꯈꯤꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯦꯝ ꯑꯗꯣ ꯂꯧꯔꯒ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯄꯥꯔꯇꯤꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯔꯛꯄꯅ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 11:30 ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯕꯨꯡ, ꯔꯥꯖ ꯑꯃꯗꯤ ꯊꯧꯕ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯣꯡꯁꯣꯡ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯁꯛꯐꯝ ꯀꯥꯏꯔꯕꯤ, ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯂꯕꯤ, ꯐꯤꯡꯒꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯅꯤꯡꯉꯝꯗꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯤꯕꯗꯣ ꯃꯈꯣꯏ ꯄꯨꯂꯞ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯈꯟꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯖꯔꯕꯁꯨ ꯃꯉꯝꯗꯤ ꯁꯨꯛꯁꯥꯟ ꯁꯥꯜꯂꯝꯗꯦ꯫ ꯔꯥꯖ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯥꯏ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯂꯥꯏꯇꯔ ꯌꯥꯎꯈꯤꯕꯗꯣ ꯄꯣꯀꯦꯠꯇꯨꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯗꯨꯒ ꯂꯥꯏꯇꯔ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯆꯨꯔꯨꯞꯇꯨ ꯑꯃꯨꯛ ꯆꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯈꯔꯗꯤ ꯐꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯑꯕꯨꯡ ꯃꯤꯌꯥꯠ ꯊꯤꯠꯅ ꯍꯥꯠꯂꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯗ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯥꯎ ꯑꯗꯣ ꯔꯥꯖ, ꯊꯧꯕ, ꯑꯊꯣꯏꯕ, ꯋꯥꯡꯂꯦꯟꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯂꯞ ꯑꯕꯨꯡꯒꯤ ꯌꯨꯝꯗ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯕꯨꯡꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯏꯆꯥꯗꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯦꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯇꯧꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯟꯅꯕ ꯔꯥꯍꯨꯜꯒ ꯊꯩꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯇꯧꯔꯝꯂꯤꯕꯗꯣ ꯄ꯭ꯔꯦꯝꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯦꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯄ꯭ꯔꯦꯝ ꯁꯤꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜ ꯄ꯭ꯔꯦꯝꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯊꯣꯡꯒꯥꯟꯔꯣꯝꯗꯒꯤ꯫ ꯄ꯭ꯔꯦꯝ, ꯇꯥꯕ꯭ꯔꯣ ꯚꯥꯏ? ꯑꯩ ꯂꯥꯛꯏꯌꯦ꯫ ꯄ꯭ꯔꯦꯝꯅ, ꯚꯥꯏ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯆꯪꯉꯣ ꯚꯥꯏ, ꯚꯥꯏ ꯂꯥꯛꯄꯁꯤꯗꯤ ꯀꯩ ꯆꯥꯅꯤ? ꯔꯥꯍꯨꯜꯅ, ꯌꯥꯔꯅꯤ ꯀꯩꯝ ꯆꯥꯗ꯭ꯔꯁꯨ, ꯑꯗꯣ ꯚꯥꯏ ꯑꯩ ꯅꯉꯣꯟꯗꯒꯤ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯂꯥꯛꯄꯅꯦ꯫ ꯄ꯭ꯔꯦꯝꯅ, ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯦꯛ ꯇꯥꯌꯨ꯫ ꯚꯥꯏ, ꯊꯧꯗꯣꯛꯇꯣ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯄ꯭ꯔꯦꯝ,
मपी इरा चेन बाय आई वारी से नंगोंददी लिरगेको अदो कनामतदे हाइदोकन वारी दो लीब हौरे चही खरगी ममांगी वारीनी नुंसी मदि प्रेम कॉलेज अमदा तमिनबदा नतन मसा मसासु नुंसिनजे मखोयनी नुंसिनबदो उबदा वांगलेंदी याम सावरमे मरमदी नुंसीद मान प्रपोज तौरबु मतमददी यारकते कराइदगी यारकनी इना कैरा खुल्लबनी हाइदुना वजाव ngangbamadi मान सिजनदबा निसामत लेथे कॉलेज तुद नोंगमसु नुंसीगी ममानबी लैसनाबु खुदांग पायरगा चिंगुबगी प्रेमगा फुनगिबा फावबु यावे अदुदगी प्रेमबु नोंगो मतंग चाबदा सोयदन लमन खुंगनी हायना खनके असुमना संडे नुमिनी हॉलिडे ओइबनिना नुंसीगा प्रेमगसु कोइबा चलमे मतमदुदा गार्डन वांगलेन खोइसु लाखी अदुदगी मखोइना अतोप मफम अमदा चटलजे हाइनदुना चिंगया अमदा गाड़ीदो सुम थौदुना लाई असुमना लाकपना मफमदुसु यौरे नुंसीना दादा मफम से पुंगनिंग हुना याम निंगथिजे प्रेमना खुमे होय याम फजे अदो नुंसी आई नंगोंदा कैनोमता हंगेना कैनो हायो नुंसी ऐसे कयाम नुंसीगे दादा आई नंगबु थमोय सिंग नुंसी आईगी थमोयदी दादा खकिने आई दादागी दमक सिबा फावबु ngamgani प्रेमना नुंसी आईसु नंगी दमक पुंसीगी लेपकनी नंग यावदना आई हिंगबा ngamloi नुंसीना प्रेमगी जिंथरगलिबा पीयदु तैथोई दादा नंग कपिरो कपकनोसे आई हिंगबा ngamdi प्रेमना खुमे कपतेदा नुंसीबसे थमोयदगी थोलकपनी नुंसीना दादा आईसु नंगी सक्तमसे आईगी मिसिना अदुम हिंगदुना लेनी प्रेमना मतमसिजु थेंजिले पुंग मरी तारे चटनब तौरसे असी हाइदुना गाड़ीदो थौबा हौरे गाड़ीदो खंगौदना स्टार्टो मुत्किरमे प्रेमना कमाई तौनी सिदे स्वाइसिदा वर्कशॉप उमता लेबसु उदे असुमना गाड़ीदगी कुमथरकलगा कराइदे याद्रिबजानो हाइदुना येंगलमे प्रेमना अस मयमता फंगद्रसिदी गाड़ीनेना मतंग चागिद्रेदा नुंसीना कमाई तौनी तौरिसिदे मतमसिजु थेंगचले प्रेमना ngaiko ai rahulda call umta tauge प्रेम राहुल कॉल तौरमे रिंग हेक चटपगा पाइरे राहुल हेलो बाय प्रेम बाय आई गाड़ीदो याददना लंबीदा लेरे नंग हौजे उंगता लौबा लाओ होय अदो करी लमदनो चिंगनुंग पात योरमदाइगिदो अदुदने अदो नंग खर थुना लाकनबा तौरो थम्मगे को बाय राहुल प्रेम नुंसी राहुल दो हौजे उमता लाओना हाइख्रबने लानी अदो इबानी ngairजे होय मतंगदुदा प्रेम की ममा थबाना कॉल तौरे हेलो इमा थबाना सना नंगबु हलकनब तौरोने मतम से थेंगेने थुना लाकनब तौरो को इमा ngasi mang yam nungaite प्रेम इमा याम हेन खंजिलुरनु नचा कछु तौरोई थबाना खुमे नोई पाबुंग हलअगा लाइक पारगा लेतेना अमुक nganगani सना नंग पाबुंग हलक्ट्रिङैदा हलकनब तौको होय इमा नुक्सिबी नचा लंबीदा लेरे लादौने थबाना होय होय यौसिलो को दुदी इमा थम्मगे को असियारगा फोन अदो कख्रे असुमना नुक्सीगी मनमा मेरिनासु कॉल तौरके फोन अदो नुक्सीना पाइखले नुक्सीना
ꯍꯜꯂꯣ ꯏꯅꯝꯃ ꯃꯦꯔꯤꯅꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯂꯩꯔꯤꯒꯦ ꯅꯕꯨꯡ ꯂꯥꯛꯑꯗꯤ ꯋꯥ ꯊꯣꯛꯑꯅꯤꯅꯦ ꯅꯪꯕꯣ ꯅꯪ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ ꯅꯨꯡꯁꯤꯅ ꯍꯣꯏ ꯏꯅꯝꯃ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯏ ꯄ꯭ꯔꯦꯝꯅ ꯅꯣꯏ ꯏꯅꯝꯃꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯅꯨꯡꯁꯤ ꯐꯥꯒꯤ ꯇꯧꯔꯒ ꯈꯨꯝꯃꯛꯏ ꯍꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅꯅꯦ ꯅꯪꯉꯣꯟꯗ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯛꯏꯕ ꯈꯪꯉꯕꯣ ꯄ꯭ꯔꯦꯝꯅ ꯑꯗꯨꯗꯤ ꯅꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯨꯡꯁꯤꯅ ꯈꯨꯝꯃꯤ ꯗꯗꯥ ꯀꯥꯔꯟ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯅꯨꯀꯣ ꯍꯣ ꯑꯩ ꯋꯥꯒ ꯑꯝꯇ ꯍꯦꯛ ꯉꯥꯡꯖꯔꯔꯣꯏ ꯃꯇꯥꯡꯗꯨꯗ ꯋꯥꯡꯂꯦꯟꯒꯤ ꯄꯥꯔꯇꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯃꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯂꯝꯗꯦ ꯄ꯭ꯔꯦꯝꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯌꯣꯠ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯀꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯝ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯗꯗꯥ ꯍꯥꯏꯔꯒ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯅꯨꯡꯁꯤꯅ ꯗꯗꯥ ꯗꯗꯥ ꯍꯧꯒꯠꯂꯨꯁꯦ ꯀꯩꯗꯧꯔꯒꯦ ꯇꯟꯖꯥꯗꯨꯗ ꯋꯥꯡꯂꯦꯟꯅ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯦꯝ ꯊꯃꯣꯏ ꯆꯥꯛꯅ ꯈꯥꯡꯂꯝꯃꯤ ꯈꯥꯝꯖꯕꯁꯨ ꯉꯝꯖꯗ ꯀꯣꯛꯇ ꯁꯣꯛꯄ ꯑꯣꯏꯕꯅꯤꯅ ꯏꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯈꯤ ꯋꯥꯡꯂꯦꯟꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏ ꯃꯉꯥ ꯆꯪꯗꯨꯅ ꯅꯨꯡꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯤꯔꯝꯃꯤ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯤꯔꯥꯡ ꯆꯤꯟꯊ ꯅꯥꯏꯔꯦ ꯋꯥꯡꯂꯦꯟ ꯅꯪꯅ ꯉꯁꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯟꯖꯗ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯗ ꯆꯩꯅꯥ ꯄꯤꯕꯒꯤ ꯑꯩꯅ ꯅꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯌꯥꯝ ꯎꯁꯤꯠꯇ ꯅꯥꯏꯔꯦ ꯁꯤꯔꯝꯗꯥꯏ ꯌꯧꯔꯕꯁꯨ ꯐꯥꯎꯕ ꯋꯥꯖꯥꯎ ꯉꯥꯡꯕ ꯁꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯃꯦꯠꯂꯦ ꯑꯗꯨꯒ ꯄ꯭ꯔꯦꯝꯗ ꯀꯟꯈꯤꯕ ꯌꯣꯠꯇꯨꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯨ ꯀꯟꯊꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯕꯨꯅ ꯌꯥꯝ ꯊꯤꯅ ꯐꯨꯗꯠꯂꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯊꯥꯗꯔꯒ ꯊꯝꯂꯝꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥꯡꯂꯦꯟꯒꯤ ꯀꯥꯡꯕꯨꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯍꯨꯜꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯄ꯭ꯔꯦꯝꯒꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜꯅ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯄ꯭ꯔꯦꯝꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ ꯏꯇꯥꯎ ꯄ꯭ꯔꯦꯝ ꯏꯇꯥꯎ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯂꯝꯃꯤ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯐꯣꯟ ꯑꯗꯣ ꯌꯥꯝ ꯅꯛꯅ ꯈꯣꯡꯂꯛꯈꯤ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜ ꯃꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯕꯗꯣ ꯎꯕꯗ ꯔꯥꯍꯨꯜ ꯆꯦꯟꯁꯤꯟꯗꯨꯅ ꯄ꯭ꯔꯦꯝꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯝꯃꯤ ꯏꯇꯥꯎ ꯏꯇꯥꯎ ꯁꯦ ꯍꯧꯒꯠꯂꯣ ꯏꯇꯥꯎ ꯅꯪꯅ ꯍꯧꯖꯤꯛꯇ ꯅꯪ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯏꯇꯥꯎ ꯍꯧꯒꯠꯂꯣ ꯔꯥꯍꯨꯜꯗꯣ ꯀꯞꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯍꯨꯜꯅ ꯑꯩ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯝꯕꯨ ꯔꯥꯍꯨꯜꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯄ꯭ꯔꯦꯝꯒꯤ ꯃꯃꯥ ꯊꯕꯥ ꯑꯃꯗꯤ ꯃꯄꯥ ꯏꯕꯣꯜꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯥꯛꯈꯤ ꯏꯕꯣꯜꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯔꯨꯞꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯔꯥꯍꯨꯜꯅ ꯈꯨꯝꯃꯤ ꯄꯥꯕꯨꯡ ꯑꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯄ꯭ꯔꯦꯝꯅ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯌꯥꯗꯗꯨꯅ ꯂꯝꯕꯤꯗ ꯂꯩꯔꯦ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯗꯨ ꯌꯧꯕꯗꯗꯤ ꯄ꯭ꯔꯦꯝꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯂꯛꯄꯅꯤ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯅꯆꯥꯗꯤ ꯈꯪꯖꯗ꯭ꯔꯦ ꯄꯥꯕꯨꯡ ꯏꯕꯣꯜꯅ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯅꯪꯒꯤ ꯃꯔꯨꯞꯄꯨ ꯊꯦꯡꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯂꯛꯂꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯄ꯭ꯔꯦꯝꯒꯤ ꯑꯣꯄꯔꯦꯁꯟꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯄ꯭ꯔꯦꯝꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯈꯤ ꯅꯨꯡꯁꯤ
ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯊꯕꯥꯅ ꯁꯅꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯄ꯭ꯔꯦꯝꯅ ꯏꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ? ꯊꯕꯥꯅ ꯁꯅꯥ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯄ꯭ꯔꯦꯝꯅ ꯏꯃꯥ ꯅꯨꯡꯁꯤꯗꯤ ꯏꯃꯥ ꯅꯨꯡꯁꯤꯗꯤ ꯃꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯕ ꯂꯥꯛꯑꯅꯤ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯀꯤꯖꯩꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤꯗꯨꯁꯨ ꯂꯤꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯅ ꯚꯥꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯏꯇꯥꯎꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯁꯟꯒꯅꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯗꯕꯅꯤ꯫ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ꯫ ꯄ꯭ꯔꯦꯝꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯝꯃꯤ꯫ ꯚꯥꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯖ ꯃꯥꯒꯤ ꯀꯥꯗ ꯃꯥꯒ ꯈꯪꯅꯖꯕꯤ ꯃꯤꯁꯅꯥꯒ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯛꯄꯅ ꯄꯨꯡꯁꯨ 11:45 ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯤꯁꯅꯥꯅ ꯗꯥ ꯃꯇꯝꯁꯤ ꯊꯦꯡꯉꯤ ꯇꯨꯝꯅꯔꯁꯤꯀꯣ ꯊꯝꯃꯒꯦ꯫ ꯍꯣꯏ ꯃꯤꯁꯅꯥꯅ ꯒꯨꯗ ꯅꯥꯏꯠ ꯔꯥꯖꯁꯨ ꯈꯨꯝꯃꯤ꯫ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯗ ꯔꯥꯖꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯗ ꯔꯥꯖ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖ ꯑꯩ ꯅꯪꯕꯨ ꯉꯥꯏ ꯂꯩꯔꯦ ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯑꯗꯨꯗꯒꯤ ꯔꯥꯖ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯄꯒ ꯊꯣꯛꯂꯛꯏ꯫ ꯔꯥꯖꯅ ꯀꯅꯥꯝꯇ ꯂꯩꯇꯦ ꯉꯁꯤꯗꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯗꯨꯅ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯂꯩꯔꯒ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯀꯦꯅ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯦ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯗꯣ꯫ ꯃꯃꯥꯏꯗꯨꯁꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ ꯃꯀꯣꯛꯇꯒꯤꯁꯨ ꯏꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯑꯦ ꯃꯁꯝꯗꯨꯁꯨ ꯌꯥꯝ ꯁꯥꯡꯉꯤ꯫ ꯔꯥꯖꯅ ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯤꯁꯦ? ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯩ ꯅꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯨꯡꯁꯤꯅꯤ꯫ ꯔꯥꯖꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯡꯁꯤꯒꯤ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯖꯕꯗ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯅ ꯅꯣꯏ ꯑꯃꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯤ ꯃꯉꯛꯁꯝ ꯑꯗꯣ ꯃꯦꯠꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯆꯞꯇꯨꯅ ꯑꯃꯨꯛ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯃꯥꯏꯗꯨꯗ ꯈꯪꯊꯥ ꯊꯥꯗꯦ꯫ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯗꯒꯤ ꯔꯥꯖ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ꯫ ꯔꯥꯖ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯣ ꯋꯥꯡꯂꯦꯟ ꯈꯣꯏꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯪꯕꯗꯤ ꯆꯠꯂꯝꯗꯦ꯫ ꯃꯈꯣꯏ ꯄꯨꯂꯞ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯋꯥꯡꯂꯦꯟ ꯑꯊꯣꯏꯕ ꯊꯧꯕ ꯃꯈꯣꯏ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯍꯥꯏꯔꯦ ꯍꯟꯗꯛ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯕꯨ ꯑꯩ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ꯫ ꯑꯊꯣꯏꯕꯅ ꯏꯇꯥꯎꯅ ꯆꯤꯡꯅꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯋꯥꯡꯂꯦꯟꯅ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯟꯅꯕ ꯔꯥꯍꯨꯜꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯤ꯫ ꯊꯧꯕꯅ ꯏꯇꯥꯎ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯛꯇꯕ ꯀꯨꯏꯔꯦ ꯍꯦꯛ ꯇꯨꯝꯒꯦ ꯇꯧꯕꯒ ꯅꯨꯄꯤ ꯑꯃꯅ ꯉꯛꯁꯝꯗ ꯍꯦꯛꯇ ꯃꯦꯜꯂꯛꯄ ꯑꯗꯨꯗ ꯑꯩꯗꯤ ꯀꯤꯗꯅ ꯑꯍꯤꯡꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯒꯦ? ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯍꯟꯅꯔꯁꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯅꯧꯖꯔꯤꯕ ꯔꯥꯏꯇꯔ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ
ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ